abroadta. ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯁꯤꯕꯜ ꯁꯣꯏ ꯂꯝꯕꯤꯁꯤꯗ ꯒꯥꯔꯤ ꯊꯥꯎ ꯇꯠꯈ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯁꯦ ꯂꯣꯡ ꯗ꯭ꯔꯥꯏꯚꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯖꯔꯅꯤꯗ ꯂꯥꯛꯄꯅꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯀꯥꯔꯗ ꯇꯨꯝꯕꯩꯁꯨ ꯃꯥꯏꯁꯨ ꯈꯔ ꯄꯣꯝꯃꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯩꯌꯦ ꯁꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯐꯦ ꯑꯃ ꯂꯩꯌꯦ ꯃꯣꯏ ꯀꯦꯐꯦꯁꯤꯗ ꯑꯩꯈꯣꯏ ꯁꯥ ꯑꯌꯥꯏꯕ ꯐꯪꯉꯦꯕꯀꯣ ꯌꯥꯝꯅ ꯈꯨꯡꯒꯪꯅꯦ ꯑꯩ ꯚ꯭ꯌꯨꯁꯨ ꯎꯠꯆꯔꯛꯀꯦ ꯂꯥꯛꯏꯁꯦ ꯁꯣꯝꯒꯤ ꯁꯥꯏꯗꯇꯩꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯗ ꯈꯥꯝꯃꯦ ꯑꯗꯨꯒ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨꯅꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗꯅ ꯎꯟꯁꯦ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯏꯪꯗꯤ ꯏꯪꯕꯗꯣ ꯑꯥꯗ ꯇꯨꯔꯦꯜ ꯑꯃꯗꯤ ꯆꯦꯜꯂꯦ ꯀꯔꯤ ꯇꯨꯔꯦꯜꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯤ ꯐ꯭ꯔꯤꯖ ꯑꯣꯏꯈ꯭ರೆ ꯐꯝꯖꯤꯟꯈ꯭ꯔꯦ ꯁꯤ ꯒꯥꯔꯤ ꯑꯝꯇ ꯂꯥꯛꯇꯦ ꯑꯗꯨꯒ ꯑꯩꯅ ꯉꯛꯏꯁꯦ ꯑꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯌꯨꯝꯁꯨ ꯂꯩꯇꯦꯕ ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯈꯛꯇꯅꯦꯕ ꯑꯁꯤꯒꯤ ꯑꯍꯟꯁꯦ ꯃꯥꯁꯦ ꯁꯥꯁꯦ ꯌꯥꯏꯔꯤꯌꯦ ꯑꯗꯨ ꯌꯦꯡꯁꯤꯅꯦ ꯌꯨꯝ ꯑꯝꯇ ꯂꯩꯇꯦ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯈꯨꯡꯒꯪꯅꯤ ꯌꯨꯝꯁꯦ ꯂꯥꯞꯅ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯅꯥꯀꯟꯗ ꯇ꯭ꯔꯦꯟ ꯆꯠꯄꯩ ꯃꯈꯣꯟ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯥꯁꯇꯤꯠꯁꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ это шашлык да ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥ ꯌꯥꯏꯔꯛꯇꯣꯏꯁꯦ sida manungda lay basdi imung amta layti They have honey. ahmad ka samarjit ka mogi khoi gumani si yumje khaktar khangdi yumga pulap cafe ga punbada khoi lambida kan amta laytaba khungang ne sidi asi je khaktane layri se saida asi je khактang lay asi je atopa amata layte Никакой здесь, ну, asi da khoi МТС. sa ya be yeng asi je khoi asi se khoi maita ne asi da du sidana nungsit tokman maiku adu asi ne ising ne ba si je akhoi ahomgi khoi asumba ahom ne maiku di pan kare sum hawni yame ba si amam do lupa chani ne asi lupa chatruk ne akhoi da mun sembi ni si На дровах, на углях. Вон, по так сфотографировал. На дровах там. Трина. Asigi u ahum de ne mo tawis adu je mai yam da chak pa nate da khogi mai shut tu ne adu ising ne bisi ga adu sigi ising je hapa ga Максимум свату. to sing di ma ang kaina lai mo sing gumba kanam ta lai tre atai di moi khatane lai adu asigi ahan jina yam phai mana kai sa sigi kana tawe mana ga hai porka ta kena ga khoina asai uk na kem sa de porka di thoi da gan hayo mi da moi di welcome yam phaje ko moi di hospitality yam phajabane adu kiningai oide sumaina akhoi saksha manadre na haitar su yum ta leite mi fataba do oide ba adu khoina russian so ngang ba khar ngamani ne ko adum communicate wai sana bang ngamani na kemda problem leite wai sana ba kitang pharak ta di language problem leita di kitang nungai dog manti adi net phang do jaga yoi ba ko khoi google translator da su yaroi ba google translator taw du su aseng ba mogi maron jo thok tab ne english to russian ga taw bu se adu na Два сына. Я говорю, была бы у нас дочка, мы бы ее за тебя замуж отдали. А ну пробуйте. abroadta. ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯋꯥꯏꯟꯅꯦ ꯑꯩꯈꯣꯏꯒꯤ ꯗꯣꯃꯥꯁꯅꯤ ꯚꯤꯅꯣ ꯀꯧꯋꯦꯕ Пробуй, натуральный. Чистый виноград. Try. ꯑꯁꯤꯁꯦ ꯍꯥꯎꯅꯤ Пробуй. That's the raw. In part Давай. Давай. Спасибо большое. Давай. Пробуй. Cheers. Cheers. Хау. Абе. Это другое еще третье. Абе, атуммео. Виноград свой, разный виноград. Первый один сорт, это уже другой сорт. ꯁꯤꯁꯤꯅ ꯃꯣꯏꯁꯦ ꯄꯦꯛ ꯑꯍꯨꯝ ꯊꯛꯇꯕ ꯌꯥꯗꯦ ꯑꯗꯣ ꯋꯥꯏꯟꯅꯤ ꯑꯩꯈꯣꯏ ꯏꯁꯝ ꯁꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯃꯥꯁꯅꯤ ꯋꯥꯏꯟꯅꯤ ꯌꯨꯝꯗ ꯁꯥꯕ Вино, давай. Ищи, такого там попробуй. ꯍꯥꯎꯋꯦ ꯊꯨꯝꯃꯦ ꯃꯌꯥꯝ
ꯑꯩꯈꯣꯏꯅ ꯊꯩꯕ ꯋꯥꯏꯟꯁꯦꯀꯣ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯁꯨꯡꯖꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯅꯤ ꯍꯥꯞꯇꯦ ꯃꯣꯏꯅ ꯁꯥꯈ꯭ꯔꯥ ꯍꯥꯞꯇꯦꯅ ꯍꯥꯏ ꯃꯣꯏ ꯃꯔꯣꯝꯗ ꯁꯥꯈ꯭ꯔꯥ ꯀꯧꯋꯦꯕꯀꯣ ꯆꯤꯅꯤ ꯍꯥꯞꯇꯕꯤ ꯃꯣꯏꯗꯣ ꯆꯍꯤ ꯑꯃ ꯑꯅꯤ ꯂꯤꯔꯒ ꯊꯝꯕꯅꯦꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯋꯦꯜꯀꯃꯤꯡꯅꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯖꯔꯅꯤꯗꯤ ꯂꯩꯕꯅꯤꯅ ꯊꯛꯑꯣꯏꯒꯦꯅ ꯍꯥꯏꯕ ꯕꯣꯠꯀꯥꯒꯨꯝꯕꯗꯣ ꯑꯗꯣ ꯃꯣꯏꯅ ꯑꯁꯤꯗꯤ ꯊꯛꯑꯣ ꯋꯥꯏꯟꯅꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯀꯥꯏꯅ ꯌꯥꯝ ꯐꯩꯗ ꯑꯗꯨꯒ ꯃꯣꯏꯅ ꯁꯥꯗꯨꯁꯨ ꯂꯩꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯥꯁꯂꯤꯛꯁꯦ ꯁꯥ ꯑꯌꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯕꯔꯕꯤꯀ꯭ꯌꯨ ꯑꯗꯨꯝꯕ Спасибо. Приятно поговорить с вами. Да, мы тоже. Так что летом, если будете проездом, забегайте. Конечно. ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯂꯣꯏꯔꯦ ꯃꯣꯏꯅꯒ ꯐꯠ ꯊꯤꯟꯇꯣꯛꯄꯤꯔꯛꯏ Сейчас До свидания. И направо. и направо, на высоту, первый асфальтированный. ꯃꯣꯏꯅ ꯊꯥꯎ ꯍꯥꯟꯕꯝꯁꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯊꯥꯎꯁꯨ ꯍꯥꯟꯒꯗꯕ ꯏꯁꯇ꯭ꯔꯦꯠꯇ ꯊꯧꯔꯣ ꯃꯣꯏ ꯍꯥꯏꯗꯣ ꯃꯥꯁꯨ ꯍꯥꯏꯗꯣ Сейчас объезжать село и пошел. ꯃꯥ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯦꯠ ꯊꯧꯔꯣ ꯅꯥꯄ꯭ꯔꯥꯕ ꯏꯁꯇ꯭ꯔꯦꯠꯇ ꯁꯨꯝ ꯊꯧꯔꯣ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯃꯅꯤ ꯍꯥꯏ ꯃꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯃꯣꯏꯅ ꯋꯥꯏꯟꯁꯨ ꯄꯤꯊꯩ ꯃꯣꯏꯗꯤ ꯋꯥꯏꯟꯗꯣ ꯄꯦꯛ 3 ꯊꯛꯇꯗꯤ ꯌꯥꯗꯦꯕ ꯑꯃꯈꯛꯇꯪꯗꯤ ꯆꯠꯅꯗꯦꯕꯀꯣ ꯀꯩꯅꯣꯝꯃ ꯊꯛꯄ ꯈꯣꯠꯄ ꯃꯇꯝꯁꯦ ꯑꯗꯨ ꯌꯥꯝꯅꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯃꯦꯗꯤꯁꯤꯟ ꯇꯝꯃꯝꯃꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯁꯤꯇꯤꯁꯤꯗ ꯌꯥꯝꯅ ꯄꯥꯝꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯐꯝꯁꯦ ꯑꯗꯨꯒ ꯃꯣꯏꯗꯣ ꯅꯔꯁꯀꯨꯝꯕ ꯇꯝꯃꯝꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯥꯗꯣ ꯁꯤꯗ ꯁꯨꯝ ꯂꯩꯈꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯌꯥꯝ ꯊꯤ ꯐꯩꯗ ꯃꯤꯗꯣ ꯑꯩꯈꯣꯏꯁꯤꯀꯣ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯥꯎ ꯇꯠꯈ꯭ꯔꯦ ꯑꯗꯣ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯅꯦ ꯒꯥꯔꯤ ꯂꯥꯛꯑꯀꯥꯟꯗ ꯑꯁ ꯑꯗꯨꯗꯣ ꯒꯥꯔꯤꯁꯨ ꯑꯝꯇ ꯆꯠꯇꯕ ꯃꯃꯥꯡ ꯃꯅꯤꯡꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦꯕ ꯃꯅꯤꯡꯗ ꯁꯤꯗ ꯏꯟꯗꯁꯇ꯭ꯔꯤꯔ ꯑꯃꯗꯤ ꯂꯩ ꯑꯥꯗ ꯄꯤꯛꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯦꯞꯇꯒꯤ ꯌꯦꯡꯕꯗ ꯅꯦꯠꯋꯥꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯦꯞꯇꯒꯤ ꯌꯦꯡꯕꯗ ꯀꯤꯂꯣꯃꯤꯇꯔ 35ꯗ ꯊꯥꯎ ꯐꯪꯅꯤ ꯑꯩꯈꯣꯏꯗ ꯊꯥꯎꯗꯣ ꯀꯤꯂꯣꯃꯤꯇꯔ 30 ꯑꯩꯈꯣꯏꯅ ꯊꯤꯔꯛꯑꯦꯕ ꯊꯥꯎ ꯌꯣꯟꯐꯝꯗꯣ ꯑꯗꯣ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯗꯨꯒ ꯌꯧꯔꯝꯗꯥꯏꯗ ꯀꯤꯂꯣꯃꯤꯇꯔ 13 ꯌꯧꯔꯝꯗꯥꯏꯗ ꯊꯥꯎꯗꯣ ꯇꯠꯈ꯭ꯔꯦ ꯄꯨꯔꯥ ꯖꯔꯅꯤ ꯃꯥꯜꯂꯦ ꯊꯥꯎ ꯂꯩꯕꯗꯣ ꯑꯩ ꯏꯃꯥꯟꯅꯕ ꯑꯍꯃꯠꯇꯣ ꯒꯥꯔꯤ ꯉꯥꯏꯅꯦꯕ ꯃꯥꯗꯣ ꯒꯥꯔꯤ ꯑꯔꯥꯛꯄ ꯑꯃꯠꯇ ꯑꯦꯅꯤ ꯀꯥꯔ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯤꯐ ꯄꯤꯕꯤꯌꯣ ꯍꯥꯏꯔꯒ ꯃꯥꯗꯣ ꯇꯣꯡꯍꯜꯂꯒ ꯃꯥꯅ ꯒꯥꯔꯤ ꯑꯃꯨꯛ ꯊꯥꯎ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯑꯃꯨꯛ ꯊꯥꯎ ꯍꯥꯜꯂꯒ ꯂꯥꯛꯑꯅꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯂꯣꯁ ꯏꯟ ꯁꯣꯚꯤꯌꯦꯠ ꯔꯣꯗ ꯇꯥꯔꯦ ꯗꯥꯎꯁꯦ ꯊꯥꯎ ꯂꯣꯏꯈꯤꯕꯒꯤ ꯑꯩꯈꯣꯏꯁꯦ ꯊꯥꯎ ꯂꯥꯁꯇ ꯐꯪꯉꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯃꯣꯏꯅꯤꯅ ꯁ꯭ꯄꯥꯁꯤꯕꯜ ꯁꯣꯔꯤ ꯃꯣꯏꯒꯤ ꯔꯁꯟꯁꯤꯡꯅ ꯊꯥꯎꯁꯦ ꯑꯁꯤꯒꯤ ꯃꯃꯥꯡ ꯒꯥꯔꯤꯁꯦ ꯑꯁꯤꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯃꯤ ꯑꯐꯕ ꯂꯩ ꯃꯤ ꯑꯐꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯨꯔꯥ ꯖꯔꯅꯤ ꯃꯥꯜꯂꯦ ꯊꯥꯎ ꯂꯤꯇꯔ 5ꯅꯦ ꯃꯥꯅ ꯄꯨꯕꯤꯔꯛꯏꯁꯦ ꯌꯥꯝ ꯊꯤ ꯐꯩꯌꯦ ꯌꯥꯝ ꯊꯤ ꯐꯩ Не вода. ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯑꯅꯤꯗꯨꯅ ꯃꯇꯦꯡ ꯊꯤ ꯄꯥꯡꯉꯝꯃꯦ ꯃꯣꯏ ꯑꯅꯤꯅ ꯊꯥꯎ ꯂꯤꯇꯔ 5ꯁꯨ ꯂꯧꯕꯤꯔꯝꯃꯦ ꯄꯩꯁꯥꯕꯨꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯦ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 93ꯅꯦꯕ ꯃꯣꯏꯅꯒ ꯂꯣꯏꯅ ꯇꯧꯕꯤꯔꯦ ꯌꯥꯝ ꯊꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤꯗꯨꯁꯨ ꯄꯨꯡ ꯈꯨꯗꯛꯇ ꯅꯠꯇꯦꯗ ꯑꯗꯨꯁꯨ ꯑꯥꯐꯇꯔ 1 ꯑꯋꯥꯔ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯝꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯄꯨꯡ 1.5ꯒꯤ ꯃꯇꯨꯡꯗꯅꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯄꯨꯕꯤꯔꯛꯄ ꯃꯣꯏ ꯑꯅꯤꯗꯣ ꯌꯥꯝ ꯊꯤꯅ ꯐꯩꯌꯦ ꯃꯣꯏꯗꯣ ꯑꯩꯈꯣꯏꯗꯣ ꯉꯁꯥꯏꯗꯩ ꯒꯥꯔꯤ ꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤꯗꯣ ꯐꯖꯅꯁꯨ ꯈꯥꯝꯃꯝꯗꯦꯕꯀꯣ ꯑꯗꯣ ꯄꯨꯡ 1.5 ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯈꯥꯝꯕꯤꯔꯀꯥꯟꯗ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯃꯣꯏꯅꯒ ꯑꯗꯨꯒ ꯂꯥꯁꯇ ꯈꯨꯠꯀ ꯁꯣꯛꯅꯗꯅ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔꯒ ꯂꯧꯅꯩꯌꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯁꯥꯏꯒꯤ ꯂꯣꯀꯦꯜꯅꯦꯕ ꯁꯥꯏꯁꯦ ꯈꯨꯡꯒꯪꯅꯦꯕꯀꯣ ꯄꯨꯔꯥ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯅꯦ ꯅꯥꯀꯟꯒꯥꯁꯤ ꯌꯦꯡꯉꯨꯅꯦ yum yamnasu tadaba jaganeba ado mado sawai denebako managa lambiga takpire Google Map to yadraga sumai solo kilometer adu ngai chalu ganako fazana su takpire yamti fai yamti helpful ne ado national highway oibanina gari su khamba su mi khrana kham de dunida ado mi afoba su mayam le mi ti fai mi yamti fai safe place ne ai ado mayam ai video jing bi ta chari mayam mathangi video so muk theng na se mayam das vidani yai fare kang le bang mayam